Kangpokpi District Kangpokpi Police Station akonba si lamjang amadi akoibagi mafamda logi wangmada tharamba popi pambi sing yanthatuna manghankrai. Mafam adugi lam acre 36 paktaknana tharamba popi pambi sing adu Security Force amadi Forest Department ki apunba kangbu mana yanthatuna manghankibani. Loinana mafam aduda saramba sang tara mathoi amasu mai thadokibagi mathakta popi thabada sizinanaba thamlamba fertilizer bag tara mari thum bag nipan amasu haidoktuna manghankhi. Kangpokpi District ki New Kaithel Manbi Police Station akonba khoiri pokamadi Sejang Village tasu logi wangmada tharamba popi pambi sing yanthatuna manghankrai. Police ki fangba pauda popi pambi sing adu mafam adugi lam acre 19 da tharambani. Popi pambi sing adu yanthatpada natana mafam aduda saramba sangmanga fertilizer bag sing spray pump chemical amasung herbicide sing su mai thaduna manghankhi hairi.